Manipur ihan hanboina AI sizinaraga Porampata laiba JNIMS ta kugi knee replacement surgery ama mai pakna pangthokkhrae oja lakchaning ba wafam di AI si matam ge ahong bagi matungina koi tongan tongan ba thabak thoram kya ma paikhalli amadi chawkhat pagi lamrom da sum changsel le haibtare oja dubu AI sizinaraga thabak tawbasina kugi masida AI sizinabasigi kanaba amadi kanadaba merit and demerit sigi matangda oja gi makai kamai tamini oja Hazikti AI gisi artificial intelligence ko ako AI si loimak masina magi robotic ki oina yamthin advance oigre aduna masi hadak JNIMS ta masi tawe haibasi tabada yamna akoi masigi lariba AI gi world map by developmental world map sida akoi shu yaurpagi khuda mani congratulations to the JNIMS team haina hajaningi aduga hazikti office ta natra anywhere da magi kano sings da my AI gi kuthang da hazikti thabak loi tawrabani even magi aduna AI si haitragadi akoi na job chi tawbanga moidawgi mong ma lakpadina masi akoi matam ni chanaba mong da AI si akoi phajana tambagi mathau tai haina tentang thamjage so it's a masi yaudragadi hazikti mayam involve tawbanga maroi haitare aduna AI si akoi na as a policy aduna hazikti Japan da kaida karada angang singda moi robot sanahan ba robotic oina moi ta class in matam grabane akoina sagi kano si yengai sta aduna akoi da moi gi culture da sumang di moi gi respect thogolon bebhar aduga mai gi traditional values aduga even mo gi lailam thokpagi na chingba mayam ama leijaga su yamna multi billionaire oina moi paisa da world economy da akoigi yamna samna haibada yamna wangna leiba taragasu mogi culture da su moi kai di tradition values sing mogi way of life family life aduna adugumna akoina su akoina AI gi posi yamna haiba aduga akoigi traditional akoi values mayam cultural values sing adusu akoina masi mangandana thambagi tangai phadam lei haina adumai thamjani okay thagat chari oja